ꯍꯧꯖꯤꯛꯁꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 10ꯔꯣꯝ ꯆꯠꯁꯤꯜꯂꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯂꯛꯈꯤꯅꯒꯔꯗ ꯂꯥꯛꯆꯕꯒꯤ 이봉호 दयानिधि가 ꯂꯥꯛꯆꯕ ꯑꯗꯨꯒ 어자 머니쿠마ꯔ 이나오니 이나오 머니쿠마르ꯒꯤꯗ ꯊꯨꯡꯉꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯦ ꯍꯥꯏ ꯑꯝꯇ ꯇꯧꯔꯣꯁꯦ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯣ रुस्तम सिंह करीनो युमनाक्ति थोक्सोम रुस्तम सिंह लोइनना अखोइगी अकुप्पा लखीनगरगी होंगइबसिदि अंगक्प फंगना होंगे हाना युम चनी खैरोम लेरमबदगी हौजिति चंगवारोम सुरे चुमबो पापा मंजावी पुपुरो मणिपुर गे से अखोइना हौजिक चचरिसिना हाना सहिदा विद्यापुरैना कथेना मलेरमि सहिदा केनो मयाम कइनो सी थादर कइनो लेसाबि मयाम थोखनि कइनो अच्छा हेलो चलो और सो यम लेरे विद्यापुर इन कथे सिरा वालिब्रा सिदा कनो पुपु कनो वा हाइगे अमक तुमिन लेको कोई मयांग मुसलमान बंगाली हाइतारे को मोइसी मुस्लिम सिंह मोइसिदा तारंबसे असम सरकार न लोइना मखंदक थुगाई बा गी मफमनी बाजार चौवा अमा लेरमी कोई विद्यापुर है ना मरुदगी बस ती हुजी कराई दे चेले अदुदा अदुम चेलिबा मोई ले युम फज बगासु यावे ये लोय असम सरकार ना लोइना मोइसी तांथोखराबा थुगाइदना मोइना लेरंबा सोगिदि मिटे गातनी को खोगिदा मिटे ने सी लोइरे सी मोइ क्वासी मोइ कनो सी मुसलमान सिंह दुबिलो कुसी मबिना सिदि कनाना उजी कनाना लोक्सल मिटे न लोक्सल वदमी सिदि मयाम की नते अदु खुनगी ओइनो खंगदे लोक्सल वदमी ततदे अतोपा मुंगा खगदि हिंगोन जिंजे कनो द लखिनगर चौथोनिङाइ लेत्रेबा हायो कइनो हायो लाउना हायो ना हायो हायोबा यारेबा सी मोई कनो सिंग लेरंबा लोइ थु पक्का बिल्डिंग के यावरो थुआइ गजा कना कना नो सी कनो तरिसा मिटेइदा तुम थुगाइ बा होगरेने सी लमजिजु अखोइ मिटेइना लौसिलो तमने माने कुमा यात्री लोगोजा हाना सर्वे तवी मरी भय मान ये तौग्रबा हाना सर्वे तर कोन नोटिस में आओ थुआइ नेना मणिपुर पाउ थौलेरो मणिपुर पाउ थौलेदा सिदि अचौबो बिल्डिंग नि ने मसे टाउन मसा मले टाउन मसा विद्यापुर सिदा लेमिदु सिगिसे स्कूल लेबदुदी ओ आदर लेरे सी अखोइना खंजरपा इना अहान बलाक्साव मतमदुदा केकेन मचा अम लेरमी सिदगी अयुक्ता अखोइगी दिमापुर गी बस थाई अदुगी बस तो हुजिकसु सेम लाइब्रा पुंग अमदा लाक्रा ओ मा अयुक्ता थारगा बिल्डिंग अचौबगा लोइ थुगाइग्रेना अदुदी सिदि पुंगताक ताएने असिंगे लंपाक सिदि अखोइगी केनो ने दाई मैतेगी ने दाई गवर्नमेंट की ओ लोइ थुगाइग्रे तखाइग्रे मैते पांगन खरा लेरिसिन करोमदनो जे मोइ जु थुगाइग्रे लोइना मोइ जु थुगाइग्रबा ओ ओ सी कथेजिदा मैते फुरि तुबगा लेरमबदु ने लोइ काइग्रेबा सी टाउन दुनिया सले ए जे दम माने थुगाइग्रबनिना उपाय लेतरेने सिना सरकार की ग्राउंड ने कोइना सी दुकान ngaktani adai maitei nupi kangou bora yonbi ga su leirambane somda si hape
ꯃꯩꯇꯩꯒꯤ ꯑꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯥ ꯃꯅꯤꯀꯨꯃꯥ ꯁꯤꯅ ꯃꯩꯇꯩ ꯅꯠꯇꯦꯕ ꯃꯩꯇꯩꯒꯤ ꯌꯨꯝꯗꯤ ꯁꯤꯒꯤꯁꯦ ꯑꯣ ꯁꯤꯗꯤ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜꯂꯣ ꯑꯣ ꯁꯤꯁꯨ ꯃꯩꯇꯩꯁꯤꯡꯅꯁꯨ ꯕꯖꯥꯔ ꯑꯃ ꯁꯦꯝꯒꯠꯄ ꯌꯥꯏꯅ ꯕꯁꯇꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯕꯁ ꯊꯥꯕꯁꯤ ꯁꯤꯗꯩ ꯑꯗꯨꯝ ꯊꯥꯔꯤꯕꯣ ꯑꯌꯨꯛ ꯄꯨꯡ ꯀꯌꯥꯗ ꯗꯤꯃꯥꯄꯨꯔꯗꯩ ꯄꯨꯡ ꯀꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ ꯁꯤꯗꯒꯤ ꯑꯗꯨꯒ ꯑꯥꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ ꯑꯅꯤꯗ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ 3:30ꯗ ꯊꯨꯡꯉꯕ ꯑꯣ ꯕꯁ ꯈꯥꯝꯕꯝꯗꯤ ꯁꯤ ꯑꯣꯏꯔꯤꯕ ꯑꯣ ꯃꯩꯇꯩꯁꯤꯡꯒꯤ ꯉꯥꯛꯇꯅꯤꯅꯦ ꯁꯦ ꯃꯅꯤꯡꯒꯤ ꯌꯨꯝꯁꯤꯡꯒꯤ ꯃꯩꯇꯩꯒꯤꯔꯣ ꯀꯩꯅꯣ ꯍꯋꯥꯏ ꯅꯪꯅ ꯍꯋꯥꯏ ꯍꯥꯏꯁꯤ ꯇꯦꯛꯈꯥꯎꯔꯣ ꯕꯣꯔꯣ ꯑꯣ ꯕꯣꯔꯣꯅ ꯍꯋꯥꯏ ꯑꯗꯒꯤ ꯀꯔꯤ ꯕꯣꯔꯣꯅ ꯍꯋꯥꯏ ꯑꯗꯒꯤ ꯑꯁꯥꯃꯤꯁꯅ ꯇꯦꯛꯈꯥꯎ ꯑꯗꯒꯤ ꯈꯥꯃꯦꯟ ꯆꯥꯕ ꯍꯥꯏꯁꯤꯅ ꯕꯪꯒꯥꯂꯤ ꯑꯣ 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 ꯍꯣꯏꯅꯦ ꯆꯥꯁꯨ ꯆꯥꯏꯌꯦ ꯃꯣꯏꯁꯦ ꯃꯅꯤꯀꯨꯃꯥ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯈꯜꯂꯤꯕ ꯃꯩꯇꯩꯒ ꯕꯣꯔꯣꯒꯁꯦ ꯁꯤ ꯉꯔꯪ ꯅꯨꯡꯗꯥꯡ ꯁꯨꯡꯉꯩꯗꯒꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯁꯨ ꯑꯗꯨꯝ ꯂꯩꯕ ꯕꯖꯥꯔꯅꯤ ꯕꯤꯗ꯭ꯌꯥꯄꯨꯔ ꯍꯥꯏꯅ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯃ ꯃꯨꯠꯈꯔꯦ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯅꯤ ꯁꯣꯝꯗ ꯂꯩꯔꯝꯕꯁꯤꯡ ꯉꯁꯥꯏ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯈ꯭ꯔꯦ ꯍꯥꯏꯌꯦ ꯇꯥꯟꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯄ ꯀꯥꯡꯕꯨ ꯃꯣꯏꯒꯤ ꯑꯆꯧꯕ ꯕꯤꯜꯗꯤꯡꯒꯁꯨ ꯌꯥꯎꯕ ꯑꯗꯣ ꯃꯩꯇꯩ ꯂꯛꯈꯤꯅꯒꯔꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩ ꯃꯊꯪ ꯑꯩ ꯇꯝꯖꯔꯛꯀꯦ ꯂꯛꯈꯤꯅꯒꯔꯒꯤ ꯑꯩꯅ ꯈꯪꯖꯔꯛꯄꯗꯒꯤ ꯍꯣꯡꯉꯝꯃꯤꯕꯁꯤ ꯀ꯭ꯋꯥ ꯐꯖꯅ ꯍꯧꯔꯝꯃꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯤ ꯀꯪꯈ꯭ꯔꯦ ꯍꯥꯏꯔꯦ ꯍꯤꯡꯒꯣꯜ ꯈꯨꯗꯤꯡꯃꯛ ꯌꯣꯡꯆꯥꯛꯁꯤ ꯇꯦꯛꯊ ꯄꯥꯟꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯂꯩꯔꯝꯕꯅꯤ ꯏꯝꯐꯥꯜꯗꯒꯤ ꯀꯔꯤꯗꯒꯤ ꯌꯣꯡꯆꯥꯛꯀꯤ ꯀꯔꯕꯥꯔꯁꯤ ꯆꯥꯎꯅ ꯇꯧꯅꯔꯝꯕꯅꯤ ꯃꯗꯨ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤ ꯑꯌꯥꯝꯕ ꯀꯪꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏ ꯄꯥꯛꯅꯁꯨ ꯎꯗ꯭ꯔꯦ ꯂꯩꯕꯕꯨꯗꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯔꯛ ꯁꯝꯕꯁꯤꯗꯩꯗ ꯁꯝꯃꯒ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯃꯥꯏꯔꯣꯡꯕꯤ ꯑꯗꯒꯤ ꯑꯇꯩ ꯍꯋꯥꯏ ꯃꯈꯜꯁꯤ ꯄꯩꯗꯅ ꯌꯥꯏꯉꯪꯒ ꯄꯩꯕꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗꯨꯝ ꯃꯆꯥꯗꯧꯅ ꯋꯥꯡꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣꯛꯑꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯗꯨ ꯈꯔ ꯅꯨꯡꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯂꯩꯍꯥꯎꯁꯤ ꯈꯔ ꯆꯦꯜꯂꯛꯄ ꯋꯥꯠꯂꯦꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯝꯗ ꯌꯨꯝꯁꯤ ꯍꯧꯖꯤꯛ 100-150 ꯂꯩꯔꯦ ꯍꯥꯏ ꯑꯩ ꯑꯀꯨꯞꯄ ꯃꯔꯣꯟꯅ ꯍꯌꯦꯡ ꯑꯌꯨꯛ ꯍꯌꯦꯡ ꯐꯥꯎꯕ ꯂꯩꯖꯈꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯔꯒ ꯑꯩ ꯍꯟꯗꯛꯁꯤ ꯑꯩ ꯒꯨꯋꯥꯍꯥꯇꯤꯒꯤ ꯇꯤꯀꯦꯠꯅꯤ ꯀꯛꯆꯔꯤꯁꯤ ꯑꯗꯨꯕꯨ ꯗꯤꯃꯥꯄꯨꯔꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯄꯟꯊꯖꯔꯒ ꯗꯤꯃꯥꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯁꯨ ꯒꯤ ꯐꯤꯕꯝꯁꯨ ꯃꯩꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯩ ꯍꯥꯏꯔꯞ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯕ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯗꯨ ꯄꯥꯎꯗꯝꯖꯅꯕ ꯍꯣꯠꯅꯖꯔꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯁꯣꯝꯅ ꯃꯩꯇꯩꯅꯤꯀꯣ ꯁꯣꯝꯅ ꯕꯣꯔꯣ ꯂꯝꯕꯤꯁꯤ ꯆꯨꯝꯅ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯃ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯍꯧꯕꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯃꯅꯤ ꯑꯗꯩꯗꯤ ꯃꯩꯇꯩ ꯑꯃꯨꯛ Papa, Sunday yung chakasi. Sunday yung chakasi. ꯁꯤ ꯀꯩꯅꯣ ꯌꯨꯝꯅꯤꯅꯦ
Mitei. Papa cicere bidai gini. Jadi kita ini kan. Mana khangis. Itu. Suai tu. Suai jangan lebih kata lah. Jadi bina juga. Si lambi je hujik semi bra. Ah semai. Oh semak pa ini ba. Hujik ti lambi ka si yam thui ne. Lakhinawar manung sa. Mamsil le. Si mitei gira. Ah mesti. Tegi. Mi kung sil le hai si adu hingon dia dum saunari ne. Oh sudah jam cakap sudah. Sakadai hayeng ayuk ngantana amuk thokjaraga Lakhinawar gi hujik ori ba phibram ai paudam jarake mathang mathang. Ah mana? Hello. Ah. Lakhinawar gi ai ngahaki mamang da ucharamba akhoi Bidapur haina Kaithian karambudu Kaithian kaigraba thugaigraba matung da stage da Lakhi Jayanti kawe ye sigi keno stage da akhoi mayang punna atopa jati boro singa maitai singa yanana Kaithian nama kare siju khangau roi sakhol kani adum seijanga chak phamme sidi maitai na tawba maitai na tro maitai na phambani maitai na injang na pi yoli hingon gira natraga mapan dai lawri ro Lakhinawar di kwa ngak ta ngare mine handak te yongcha kam ta lemdre ne oh Maitai gi hotel asibo Maitai gi hotel ne ba Maitai dukan sumai tawdana somda Kaithian macha ama dauna masai Bidapur thugai gi badu gi matungda sumaina leire ado boro singi somda Jayanti pu haidana chakhraga boro singi kun leiba ado sigi Kaithian jeju yanana mitai da sanari sa mitai musa mammi da noi keron sanai jaken bai Oja se kano koi Indramon. oh Si Unshamdo. Oja Indramohan Manindro. oh sareng lo ai lakjarame awum sigi khungi maramda su aina ijagi Brezara. Breza me. fana sang na leire ne Kaithian ja mitai ngak thero kai no ha nungai la hingi sini kai no si Lakhinawar gi natraga mapan dai purai ro sibo Si se Lakhinawar gani. yang na pijing ja adu paina leibadi kana leino Leibadi John ba si ako'y Nepali no pi mo ito lay ba na ako'y na so dum lay matam na lay Sa ko pammi. oh Sonday sina mitay gi. mitai gi kada din la pi mo ba na ako Imphal gini kada din Khurai gini ya school gi ro nga kam na kay oh samne satel wala oh chidel Lakhinawar da nipa macha haga do khang bro kayam kuirage koira dum oh babungi ya school chinga kham lekte gya kari ming kari kauge ko baji gi nipa macha ibungo gidi ai na khomom na naw mite nanaw 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 manaw nanaw nanaw
ꯑꯣ ꯁꯤꯒꯤ ꯃꯨꯂꯤꯁꯦ ꯂꯛꯈꯤꯅꯧꯒꯤ ꯏꯪꯈꯣꯜꯒꯤꯔ ꯀꯩꯒꯤꯅꯣꯕ ꯁꯤꯁꯦ ꯂꯛꯈꯤꯅꯧꯒꯤꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤꯅꯦꯕ ꯈꯣꯡꯕꯥꯟꯗ ꯊꯥꯕ ꯃꯩꯇꯩꯅ ꯊꯥꯕ꯭ꯔꯣ ꯀꯩꯅꯣ ꯕꯤꯍꯥꯔꯤꯅ ꯃꯣꯏꯒꯤ ꯅꯤꯉꯣꯏꯒꯤ ꯂꯝꯗ ꯊꯥꯕ ꯑꯣ ꯁꯟꯊꯤ ꯍꯥꯔ ꯍꯥꯞꯆꯔꯒ ꯑꯁꯣꯝꯒꯤꯁꯤꯁꯨ ꯃꯩꯇꯩꯔꯣ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯉꯁꯥꯏ ꯁꯥ ꯉꯥ ꯌꯣꯟꯕ ꯁꯥ ꯉꯥ ꯐꯪꯕꯤꯒꯅꯤ ꯑꯣ ꯁꯣꯝꯒꯤꯁꯤꯅ ꯃꯩꯇꯩ ꯉꯥꯛꯇꯔꯥ ꯅꯠꯇꯦ ꯏꯌꯥꯟ ꯌꯥꯅꯔꯤꯔ ꯁꯤꯁꯨ ꯂꯣꯏ ꯌꯥꯅꯔꯦ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯟꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯂꯩꯁꯦ ꯑꯁꯣꯝꯗ ꯑꯣꯏꯅ ꯍꯣꯏꯅꯦ ꯑꯁꯣꯝꯒꯤꯁꯦ ꯍꯣꯇꯦꯜ ꯃꯤꯇꯩ ꯐꯤ ꯉꯥ ꯌꯣꯜꯂꯤꯁꯤꯅ ꯍꯋꯥꯏ ꯑꯁꯣꯝꯗ ꯒꯂꯃꯥꯟ ꯄꯥꯟ ꯌꯣꯜꯂꯤꯁꯤꯅ ꯃꯤꯇꯩꯒꯤ ꯍꯋꯥꯏ ꯍꯥꯏꯁꯤ ꯕꯣꯔꯣꯔꯥ ꯑꯣꯖꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯑꯩ ꯆꯟꯗ꯭ꯔꯃꯣꯍꯟ ꯀꯧꯖꯩ ꯆꯟꯗ꯭ꯔ ꯀꯩꯌꯨꯝꯅꯣ ꯊꯧꯅꯥꯖꯝ ꯊꯧꯅꯥꯎꯖꯝ ꯀꯔꯣꯝꯗꯒꯤ ꯍꯧꯔꯛꯄꯅꯣ ꯑꯁꯦꯡꯕꯗ ꯑꯩ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇ꯭ꯔꯤꯄꯨꯔꯥꯔꯣꯝꯗꯒꯤ ꯍꯧꯔꯛꯄ ꯇ꯭ꯔꯤꯄꯨꯔꯥꯒꯤꯔꯥ ꯑꯣ ꯃꯅꯤꯄꯨꯔꯗ ꯀꯣꯏꯅ ꯒꯥꯔꯤ ꯊꯧꯅ ꯈꯨꯔꯥ ꯁꯤꯗꯩꯁꯤꯗ ꯈꯨꯟꯊꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯄ ꯃꯣꯍꯣꯟꯁꯨ ꯀꯩꯅꯣꯒꯤ ꯅꯠꯇ꯭ꯔꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯥꯅꯦꯕ ꯑꯩ ꯃꯣꯏꯒ ꯎꯅꯖꯗꯅ ꯈꯨꯔꯥ ꯐꯥꯔꯒꯨꯟꯁꯨ ꯂꯩꯈꯤꯗ꯭ꯔꯥ ꯃꯥꯅꯦ ꯑꯧ ꯑꯗꯨꯅꯤ ꯃꯣꯏꯒ ꯎꯅꯖꯗꯅ ꯑꯩꯈꯣꯏꯁꯦ ꯀꯨꯏꯔꯕ ꯃꯐꯝꯗꯤ ꯑꯣꯏꯔꯕ ꯑꯗꯨꯝ ꯃꯌꯥꯡ ꯂꯩꯕ ꯍꯥꯏꯁꯦ ꯍꯦꯛꯇ ꯆꯥꯎꯈꯠꯂꯦ ꯃꯥꯅꯦ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯑꯗꯣ ꯑꯥꯗ ꯐꯥꯔꯒꯨꯟꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤ ꯂꯩꯔꯤꯔꯣ ꯈꯪꯕ꯭ꯔꯣ ꯄꯨꯟꯁꯤ ꯀꯗꯥꯏ ꯍꯣꯏ ꯚꯥꯏ ꯄꯨꯟꯁꯤ ꯀꯗꯥꯏꯅꯣ ꯄꯨꯟꯁꯤꯌꯥ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯑꯣ ꯀꯩꯅꯣ ꯁꯤ ꯑꯣꯏꯁꯤꯕꯣ ꯎꯟꯍꯣꯡꯃꯦꯕ ꯑꯩꯁꯦ ꯅꯪ ꯅꯠꯇꯦ ꯑꯩ ꯀꯥꯎꯔꯕ ꯑꯝꯇ ꯀꯥꯎꯗꯦ ꯁꯛꯇꯣ ꯎꯟꯍꯣꯡꯃꯦꯕ ꯅꯪꯒꯤ ꯅꯌꯨꯝꯗ ꯌꯣꯡꯆꯥꯛ ꯑꯇꯥꯎꯕꯒ ꯄꯤꯖꯗꯅ ꯇꯧꯕ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯗꯨꯅꯤꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦꯕ ꯑꯗꯨꯅꯤ ꯑꯉꯛꯄꯅꯤꯍꯦ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯂꯩꯈꯤꯗꯦ ꯑꯗꯨ ꯑꯩ ꯑꯣꯟꯊꯣꯛꯄ ꯀꯩꯅꯣꯝꯃ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯅꯧꯒꯤ ꯃꯇꯥꯡꯗ ꯁꯅꯥ ꯊꯣꯡꯗ ꯏꯖꯈꯤꯕꯗꯨ ꯑꯩꯒꯤ ꯌꯨꯇꯨꯕꯇ ꯄꯥꯊꯣꯛꯆꯕꯅꯤ ꯈꯨꯔꯥ ꯐꯥꯔꯒꯨꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯆꯨꯝꯃꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯈꯨꯔꯥ ꯃꯣꯍꯣꯟ ꯂꯩꯈꯤꯗ꯭ꯔꯦꯅ ꯅꯠꯇꯦ ꯑꯗꯨꯃ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ ꯈꯨꯔꯥ ꯃꯣꯍꯣꯟꯁꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯎꯅꯖꯒꯦ ꯀꯔꯤꯒꯤꯅꯣꯗ ꯑꯩꯅ ꯁꯤꯜꯆꯔꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯑꯩꯅ ꯖꯤꯔꯤꯕꯥꯝꯒꯤ ꯒꯥꯔꯤ ꯉꯥꯏꯕ ꯇ꯭ꯔꯦꯟ ꯉꯥꯏꯕ ꯑꯗꯨ ꯅꯨꯄꯤ ꯈꯔ ꯐꯝꯃꯝꯃꯦꯕ ꯑꯩꯅ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯀꯩꯅꯣ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ ꯒꯣꯂꯥꯘꯥꯠ ꯆꯠꯀꯗꯕꯅꯤ ꯒꯣꯂꯥꯘꯥꯠꯀꯤ ꯀꯗꯥꯏꯗꯅꯣ ꯂꯛꯈꯤꯅꯧꯒ ꯆꯠꯀꯅꯤ ꯑꯗꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯈꯨꯔꯥ ꯐꯥꯔꯒꯨꯟ ꯂꯩꯔꯤꯕ꯭ꯔꯥ ꯈꯨꯔꯥ ꯃꯣꯍꯣꯟ ꯂꯩꯔꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯇꯧꯕꯗ ꯂꯩꯈꯤꯗ꯭ꯔꯦꯅ ꯃꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯃ ꯉꯥꯛꯄꯤꯌꯨ ꯈꯨꯔꯥ ꯃꯣꯍꯣꯟꯅꯁꯨ ꯉꯥꯛꯄꯤꯅꯤ ꯑꯗꯨ ꯍꯦꯟꯅ ꯄꯨꯟꯁꯤ ꯅꯨꯡꯖꯥꯡꯒꯦ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯗꯨꯀꯥꯟ ꯑꯃ ꯑꯅꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯨꯟꯁꯤꯒ ꯏꯕꯥꯅꯤ ꯅꯠꯇ꯭ꯔꯣ ꯁꯥꯏꯀꯜ ꯇꯧꯔꯒ ꯀꯣꯏꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯀꯣꯏꯔꯤ ꯃꯤ ꯑꯗꯨꯅꯦꯕ ꯇꯧꯔꯤꯗꯣ ꯆꯥ ꯊꯛꯂꯛꯇꯧꯕ ꯉꯥꯏꯔꯤꯗ ꯉꯛꯄꯗ ꯍꯌꯦꯡ ꯆꯪꯉꯛꯀꯅꯤꯌే ꯅꯣꯏ ꯌꯨꯝꯗ ꯆꯪꯉꯛꯀꯅꯤ ꯍꯣꯏ ꯊꯛꯁꯤ ꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯝꯖꯕꯗꯨꯗ ꯈꯨꯔꯥ ꯐꯥꯔꯒꯨꯟꯒꯤꯗꯤ ꯐꯣꯇꯣꯒ ꯐꯖꯅ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯅ ꯑꯍꯜꯂ ꯃꯆꯥꯅꯨꯄꯥ ꯑꯩ ꯌꯥꯝꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯁꯤ ꯀꯩꯊꯦꯜꯁꯤ ꯀꯔꯤ ꯍꯥꯏꯔ ꯈꯪꯅꯔꯒꯦ ꯑꯁꯤꯁꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯡꯖ ꯕꯖꯥꯔ ꯍꯥꯏꯅ ꯊꯥꯡꯖ ꯕꯖꯥꯔ ꯃꯌꯥꯡꯅꯗꯤ ꯃꯌꯥꯡꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯤꯇꯣꯞꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯁꯅꯤꯕꯥꯔ ꯕꯖꯥꯔ ꯍꯥꯏꯅ ꯁꯅꯤꯕꯥꯔ ꯕꯖꯥꯔ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯤ ꯀꯔꯤꯅꯣ ꯃꯐꯝꯁꯦ ꯂꯛꯈꯤꯅꯧꯒꯔ ꯖꯌꯟꯇꯤ ꯂꯛꯈꯤꯅꯧꯒꯔ ꯖꯌꯟꯇꯤ ꯂꯛꯈꯤꯅꯧꯒꯔ ꯆꯤꯡꯍꯜꯂꯤꯕ꯭ꯔꯥ ꯆꯤꯡꯉꯤꯕ ꯑꯣ ꯖꯌꯟꯇꯤ ꯑꯃ ꯑꯣ ꯁꯣꯝꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯂꯝꯁꯨ ꯌꯥꯎꯔꯒ ꯍꯋꯥꯏꯁꯤꯡꯒꯤ ꯕꯣꯔꯣꯁꯤꯡꯒꯤ ꯂꯝ ꯀꯣꯟꯁꯤꯜꯂꯒ ꯕꯖꯥꯔꯁꯨ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯀꯣ ꯂꯛꯈꯤꯅꯧꯒꯤ ꯑꯗꯔꯒꯨꯔꯤ ꯍꯣꯏ ꯑꯗꯨ ꯁꯨꯝ ꯄꯨꯜꯂꯒ ꯁꯦꯝꯕꯅꯦꯕ ꯍꯣꯏ ꯀꯔꯤꯅꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤ ꯊꯦꯡꯅꯕ ꯁꯤ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯀꯩꯌꯨꯝꯒꯤ ꯍꯣꯇꯦꯜꯅ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯁꯥꯒꯩꯗꯣ ꯀꯩ ꯃꯃꯤꯡ ꯁꯥꯒꯩꯗꯣ ꯀꯩꯅꯣ ꯈꯨꯃꯨꯛꯆꯝ ꯂꯛꯈꯤꯃꯅꯤ ꯂꯛꯈꯤꯃꯅꯤ ꯈꯨꯃꯨꯛꯆꯝ ꯂꯛꯈꯤꯃꯅꯤ ꯂꯛꯈꯤꯃꯅꯤꯒꯤ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯁꯦꯅ ꯑꯣꯖꯥ ꯄꯨꯟꯁꯤꯅ ꯑꯣꯖꯥ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯅꯧꯒꯔ ꯈꯨꯟꯊꯣꯔꯛꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯛꯈꯤꯕ
खुरा फार्गुन लेगिद्रे आये ये मचा नुपा याइमनी सी मतंगसिदा आई लखिनबो लाक्सबगी ngasi मार्च की तांग अमगी अइना थुंजरबसिगी पाउदम जी मतंगसिदा आई लोसिन जगे